MLA sing asi saruk yadragadi masijina miyam da pigiduriba message se kari hoibe yai aduga karigumba saruk yaragadi maduduna afaba maikayamda laknabagi machang ma oirodra masida lengang nasu hena khudimakpu masa masa lakana saruk yanabagi damakta akanba section toral kholakanda pangthokpa mathau tadabrana oja kamaini masing tangse transition khoi joina di makoi MLA tara du madu participate to lakani la oena kan na khana bane na bai thoina mathau ta de na khale mamang da sudum lakhide hujik sudum makoi ama ni lakadi dum lakadra na khale du loin ma participate to bane thaja balaite amani si bawda tasingna makoi kuki la log bakulai pa ba kuki terrorist singna tasingna tawi ba pressure mayam na maram warka na makoi si sadok sin to da madu apan ba aki ba se koi valley gi jaga da lakda to da bana te makoi gi jaga da dum makoi gi lai ba mayung gi jaga makoi na ngasi lai ba jaga da ge to masi irang thokada bane na idi thamjatningi aduga taseng na ti business singi mogi assembly ki kano to busi yeng bo khotpo witness bo khotpo mayam sing du madu kodong chaba security reason the peter roi ka have still augi chudum government da chauba makoi da chamam na ba charang na ba mukhti arum praja sing ne ihau sing si hena sagala kadra masi assembly manung da ana makoi khanba malayana madu di mayek sing na madu putro kunen lawi khabar report si matungina aduga handak punna session taret laigada ba sitting taret laigada ba assembly sing asi dagi ngasi pung drama thoi dagi horani haibasi trying to suba Manipur State Legislative Assembly ki assembly from horani haibasi prajamani am nungai maram di kaino da assembly ki masi ki kaino si pham da ta ga koi budget puthok posu yaroi aduga tongan ba department sing gi chahi gi oiba budget sing puthok da bani masi assembly da then koi gi general discussion sing yaugani koi adagi aduga arbitrary referencing laura kanda aduga other business Presidents of Business Advisory Committee reporting masai the assembly da puthok to ba ya ni masi puthokani then presidents of supplementary demands aduga plan koi gi kaino gi 25 26 ki so ki puthokani na khali aduga koi gi kaino presidents of budget estimate 26 27 ki sini puthokada koina mayam no ji kan na khawrang ngainari ba then koina ji governor ki address makoi discussion so jan tarokani aduga koi gi atop government gi bill mayam ama introduce to goza base koi assembly je pham dari to yaroi madugi pot mayam sing sin naina gada base ngasi praja singna koi conflict crisis side koi si manung si da koi last 2023 ki me ohum ding ngasi faw da koi assembly ki pot mayam sing je assembly ki je da pham assembly da tawan ba wari mayam ama si logo da bani then mamang da lorong ba wari sing thabak to onthok kara bani kan praja sing adum koi chu yaw na laur lai masai se koi yam pam jab se koi praja moi no je assembly phama awani na masai da koi gi fully masi participate tarokada taroidra habasi miyang gi mihut ne lari ba sing sina masi gi pot makoi na pham ga da ba khana ne na ga da ba budget ki matang adagi makoi planning ki matang bills ki matang natraga makoi gi reference makoi gi hoji keno to business ki mayam ama madu nei na ga da report mayam madu gi pot mayam ama general discussion sing aduga department gi budget ki puto ka da sing sing thi sina khana bi ga khana oi drive ji acha wahang amani ji lai ba se adugo ngarang malem gi dupi gi namit pangthok ki namit ta koi gi anau ba siam na magi tongan madu aya ba lai re koi gi mil nupi lak ahum makhai gi damakta lupa crore sahung ga yankai kai tho gani kaina haiba amarom da yam nungai wa phom moi assembly mangoi na madu thamjauge moral women empower gi matang labu thamjatringai da aruga ekoi no si pamjabadi ekoi leba miyam praja sing gi mihut en lariba sing siki makoi gi masoi taba mayam sing se ngasi ki assembly sigi hek nongan baga assembly lorak pada achauba ahongba ma tasengna political gi jaga sing sida tasengna magi tongan ba lairiba opposition gi arigi ruling gi leina sing se pot thokadra haiba sing mayam adum nainari arugi marakta koi hujiksu ekona sum taja bane masi subject to correction di oisi chumbalan khangde CLP leaders ji congress ki ji koi hanagi president koi hujikti oidre aduga ma CLP leaders ji mana oi hai aduga so nakan de koi taja bada masi CLP leaders ji center na kanga dong nate magi kai elected mayam na khanga da bani haiba pot am su tai masi da mu keno gi sunu gi tamuran ji si khalle na su tai adan sigi posida foreign CLP leader gi matang sida jay na bala akanda tamuran ji kaji hayeng assembly si lora ko mo gi phida da phom mo na tene kana hayeng madu gi posida ungkhatna ba pot mo politini nga ele toroga hayeng even congress tagi to ke bi abagi pot phok lak pa yai kai mayam su manung da haina ba zum pau tari adana koina tongan ba politics ki mo ko gi propaganda da update mayam sing sum ta kanda koi gi jat ko manung da su dum akaya to ithok pa ya pot mayam ma dum yauri ha pot mayam dum ta ba se masi koina ta sing haraga di sum praja mo ndi madung bagi mayam sing sisu koi hujikti leba ke issue problem crisis mayam sing conflict sigi peace problem problem da puna sangjala kana madung mayam do toning draga su masung mayam je manung da dum thok ta na te je koina dum hujik sumain tari ba pok sing nu sit na leng de ha ba dum aina
कोई फंगाई पोचे तुम क्या हाउ फार क्या चुमुनु क्या लान बनो है बदना मरुगी पोतु मतलब न पुजरा अनि अदो सुम्बो बो लाई अदना सी पोचदा आई कोई एमएलए की कोई की कुकी की माइकुम उपा कुकी जो टेररिस्ट सिंग न स्पॉन्सर तौनी सपोर्ट तौनी काय मैम दम हाइनरिबा अरुगा इवन सिलेज मोगी मास्टरमाइंड ऑफ जेलिंगम प्रोजेक्ट याउरी मकोई कारक सिंग दा मधु काय दे कारक कोनो एनी कुकी ट्राइब तुनी एनी कुकी टाइप कारक सिंग दुगी मरतगी पौलना हाउकेलेस मंग मोई चमाई तौबने पोट याउरे अदो तागदे अखोइना हुजिक्सी अखोई कुकी की दमकता अखोई असेंबली से तौबनदरा तौदबा खनाबंदा खनादबा खनरगा लेगदरा नत्रगना अखोई प्रजा लेहौरिबा फुरुक कांगरुप मयाम अमा कुंथ्रागा तरे निपान रिकग्नाइज ट्राइब ता कुंथ्रागा मरी ले सिगी मयाम सिगी ओइना मिहुने लेरबा सिंगसिना लेबा प्रजा मियाम की ओइबा पोट खनाबदु रा अखोइना येंगदो बिचा हाइबो क्वेश्चन वांग अमक लाई अदना मखोई मियाम की मिहुने न कारगा मियाम की मिहुतु ओइदरबा फुरुक कांगरुप की पॉलिटिक्स तौबा अरुगा मसागी अदु सेपरेट एडमिनिस्ट्रेशन ऑटोनॉमी पाम लेजिस्लेटिव पावर पाम कांगु खरगी अदु खुजिन थोरान ngasi लेबा मय होनबा देन अखोइना माइखुम सिसु अखोइ कुकी हाइब लेतबा पोट अमगि मखन कुपसलगा समाई तौएना मयाम हाइनरिबा अदुना अखोइना अखोइ 1949 दे इंडिया दा तोइना हाइजबा मर्ज तौगिबा अरु मर्ज एग्रीमेंट साइन तौ तिनगिबा मतुंग दे इंडिया की कॉन्स्टिट्यूशन जे बाइ तरुगा चटनी हाना कॉन्स्टिट्यूशन पीलिबा प्रोविजन मनोंग सिदगी वांगबदा थबक तौरइबा कांगु अदुगा तौनबो होनरबा यालकपा मतमदा अखोइना प्रिंसली स्टेट पार्सी अखोइना प्रिंसली स्टेट अमोय लेरमदगी अखोइना मर्ज तौब्रा मतुंगदा इंडिया दा तिनगा मतुंगदा पार्सी स्टेट अमोयना अखोइ लेरिंगाइदा 1949 ने 56 मनोंगदा एनी हाइबा वाइजे तपसल लगांदा any cookie, any naga, any lusai, gaina taroga. Leramba mayam che 1956 sta parliament da kakkiba potu 19 adugi matung da amu reinsert tawna mayam amadum message ruling yi walaite opposition wali hono da laki ana si post 1994 5 adawagi yam kanna cookie naga classes toloko matamdu da nagagi ana haiba asengmadi koi tangkul community dagi yamna powerful oiba koi CM jo matam sangna pamuri sangkai chingi matam da 1995 dagi hongna masi reconsider tawna reinsert tawna pot mayam adum plan taroga cookie naga hanari manung da dum yanari manung da tawre haibisi koi khanga lai aru masi badugi dei corner la poduna 2003 da any cookie tribes amu pawni bo bigi penalty reinsert tawsalambani adugi potuna maram warakanda masidi 2003 da reinsert tawsan 2005 da maki government du kalaga Ministry of Home Affairs aduga Indian Army Security Forces singa mafam amatada nongmai kapna gi ba na khut thana gi ba laitaba state forces ka thana gi laitaba uki gi la hobo kangu singsiga madu su sign tawna hoki ceasefire agreement aduga 2008 da amu madu gi potugi 2005 da taw matung da chai ahung gi matung da pawungi bo bigenum period manung da 2008 da tripartite agreement sign targa su sign tawraga ngasi su na su gi maikhum pugala iba Manipur gi origin na taba mayam muslim yauraga ngasi lalhawa mayam kulai pa ga phone na ni jaga program tawiba copy thariba mifun mihat mayam ma tholiba terror tholiba program yam tholiba mayam singse mokoi lalau lukun ga manga rungi masigi freedom pi ba hai tari madugi su gi maikum marum da ngasi admaina khoroktan lewa irang sara pa horoi mokoi tawang tawang project pi ne koina ngasi lauri maram modne koina any cookie tribe lok thokadawni haiba pot ngasi program yam lauri mamangi lengak na masigi potsi thengkhang kyarakta any cookie tribe lok thokna ba lauram bai koina thengnai iramba thengnai aru masigi matakta koina su abrogate tawdawni haiba potsing ngasi di mapung phana ngasi abrogate taw ngamdana dum lai basi mai adana hanaki la iba lengak sasan sina chap chana assembly from Gasizu, Masi Pukarpira Gandra Nainabiraga, Masi Kaman but Sugumba, Manipur Miyam, the Aki to Zumba Poliba, or Nomai Parakan, Nomai Berel on Maton, Onzala Iba, Kangu sings it Sapchana, Loki Matuna, Watamusu, Watupami, Masiki Matata, Low Tugarakanda, Masi Low Mokogi Siamba rule Karana. Madun lu oina sana lewak dalam dam sida lewak se singkup san tu aine kone kangu sing se masi India ki as per constitution as per provision law ek lady ba mayam sigi matungina masi charak bi hobli chu men khali adana aikoina twice that ni don tumdana koi cookie ki adum elected sing cookie ki maikum opiba sing magi furu kangu tu gi oina politics tawi kangu sing duna ai assembly da lak men da lak tawi thona khanningai leite makoi lak da lak ta ba demoli ba ruling of the opposition ki MNA sing duna tasengna leba miyam gi oina khalla kanda tasengna projecti akoi Manipur gi lediba ground situation reality si yenga kanda in order to maintain peace madugi potu da kari thabuk lokut pa yai haiba potu da kupna khanara kanda assembly ji yamna peaceful way aduga chap chaba assembly amaji makoi mayam kare iba singi laisang ni sirs ni mok ne khanglaga madugi potu da makoi na tasengna makoi tasengna madu chap chaba miyam go thabuk tawum thokpa sing pukhatpam thokpa sing pukhalaga khana naina minara kanda Manipur ge apun ba saktam thugai dana basu makoi na madu da masra warep sing lahu basu mi adana makoi na
first and foremost duty of the elected representative to protect the dignity of the house, that is to protect life and property of common people ni haibase masigi potsi mokoi kaudaba fai adana rule procedure laiba mayam magi assembly constituency sing dagi kara iba masigi elected MLA sing sina akoi Manipur gi apun gi sakam de ngakadro gi mokoi gi apun gi sakam du Miyam mangda mokoi na phangodro mokoi gi license gumba mokoi gi church gumba banataga any dharma lining gi adugumba kaino haitare mafam oriba assembly gi manungda tawgodabani habase masi aina thamjaninge badi sigumba mafam asida makoina mangtoko chumoi madada chapchana khana biraga praja miyam kham thengna waraga leiraba masi conflict gi mor waroshin porpo ngamjiba potse masi waroshin porona bopana bada tasena makoi gi thodang yam chawi habase makoi kauthokum thokte aduna masesta ekoi lairiba mihut mayam sinasu assembly gi kudong sabjlorga masesta assembly singdugi magi respective magi assembly magi state ki leriba singsi magi kano ki rule conduct leriba makoi rule of procedure and conduct of business of every legislative assembly magi leriba manung leriba procedure mayam singse amata kalaga chatpa yabana tena procedure singsi chongwan kalaga chatpa yani khali kangu singsi su makoi wakal thado kanda lewak magi mihut amagi lewak sigi magi kunai londa semen londa lengak londa makoi lohum thokpa Thaudang sing every sector education OBI finance OBI any developmental work OBI summa mayam da koi punna poksi sungjan minaraga kari to mathau tai haina khanabam oriba nainabam oriba jaga si masigi moida phangiba fida sing se miyam na makoi se power piraga fida do tharaga hamgrabani madugi potna makoi gi wakhalon mayam da puthoga nainaraga praja gi awaba mayam ko hanbinu oibiu praja miyam da awaba polum hena nanjanba awaba hena create to honabagi masa ama assembly kano si langasi de la abani na masida oyan bigano masi war ro mayam singa se koigi masida nungaina ba yaifana ba ro peace pro na ba thab khatam pakat biu makoi masen gi kunaba langna ba tawno mayam do ngasi di koidi praja miyam di oe pele khare madu gi pot to wirganu aro political party ki differences singo madu gi mapal thona puto piraktana madu jamana onara kanda madu gi lewak sida ngasi praja sing na kari pami praja sing palau voice sing kari no ana praja na ngasi sotraga lehoriba praja na ngasi ningamdana leriyo posi kari torogadi praja miyam gi thamoi par pengani taga praja miyam gi awaba pokani haiba rondo na pokung ding gilaga andaki assemblies da ekoina utopika budget aruga nainaga mayam sing je masti ihun je praja miyam gi ihun khangna nainabiro aduga loinamak ngasi gi miyam gi oina mihut oina kabire kangu mayam ngasi gi assembly dia ujungsida koi sangna president rules sei ani makhai hena leru matungda ngasi di amuk ekoi assembly je mihut okla government ama hingal aga assembly ham boina thongda posida ngasi loin makta koi ya tamang bis lo bijari hena smain tamu mention